Thadou Students Association TSA na Lungoulen Guite na Ashang Kasar gi Mathakta Thangatlakkhiba case YUMPHAM YAODABANI HAINA PHONGDORAKLI TSA gi maikadagi thadorpa cherol amada Kamjom district ta hatuna thamlamba tengin vaite amadi thangboimang khongsai gi misiga Thadou community hall hiram amatada mari leinada ba hiramda Thadou community bu pusinduna lan uhana ba thawong sing lepkadabani TSA na Thadou singi right amadi dignity manghandana achumba sing bagidamakta leptuna ingtappa lamdam ama oinana ba hotnabada thodang lauduna leigani haina su phongdorakli nakanamaromda tangkul azik katam naw long TAKL gi maikadagi social activist Ashang Kasar gi mathakta FIR palakpabu withdraw tawnana ba wafam phongdorakli TAKL gi wak maikadagi thadorpa cherol amada Ashang Kasar na kuki miyoy ani kamjongda haptuna thamlambagi matangda mahakna phongdokhiba wafam adudi supnagi fazana verify tawduna manipurdagi ra natabra haibadu khangdoknana ba hana hotnaraga NIA da body sing adu sinaba wafam phongdokpa khakni Manipur lenga ke maikadagi ex gracia lauthopaga loinana NIA da case sinanaba phongdokkibagi matung inna mangjona hana sakhangdoknaba wafam phongdokpani proper identification tawduna logi procedure mapumfana hana chathabiu haiba wafamda aranba mawongda sandoktuna irang hangunaba sinbiganu FIR file tawba asina community singi marakta hena pamdaba thodok thonganaba machalama ohelle haina cherol asina makhatari